Manipuri Story Collection ki maikai daki wari anauba amamu mayam kidamakta puduna lakjare. Wari asi hautungaida karigumba kharada haijage. Wari asi ai vina mayam bungai hak noktuna awa potha oinava haiduna semjin sajinduna ijavani. Masida oithokte haiviganu. Wari asi pathokjarko matamda soikiva lankiva yauragasu mayamna ngakpiyo. Aduga wari sina atamnana kanagumba amatada lana uhanvagi wakhalon karisu yaujade haijari. Wari asibu ivirivasi atai kanasu nate mayamna khwaidagi pamnariva comedy writer Puja Lamavamphuni. Handakki mahakki wari asigi mamingna Lindo. Mamangda oima haina mayamna pamna tanariva wari aduga mari karisu leinade. Tawbutabu maduda yauriba miyoi khudimak handakki wari asida yaujarakani. Makhoi series oina season 2 haina puthokjabani. Mayam wari asi taminarasi. Masaina leiba yadro se pharene chak charam daisida mitkhusu isau langlangdana haurai kari nungi icha poklu banuro tawri ai pokte kadai ha ha ka kai sidogi chenani po ekadai isa phabu chumna chatpa phabu ngamdre magi apot pugadra oi cheningdre mama hebto chahidi angang nate do tombiga mitkugadu adubu thenga naitom pokcheba machanupa adugi chakrida inbada loiravani. Tombina kaigino mamai mamit makhut kasina machi machi pomisina o karibu oini mi pairga leiribu khoidu yokadori na pharga sanabada pomini masibu ichani ga hiding de he karino machin kasina tawrisina yengo asitabu nongmai layona nongmai na mamalaga uridu kapaga makhada famtharaga ai cha kamata charoi nongmai leidri phawba. Tombi khangba ngamlaktrabadagi Mama, nang kay dawrige? Angang si amukta mamay mamitse khumjilaga lamlong ahong phangbada thadu chalo. Phana sawravasu macha kawunina nungsivanina makhutta paisa khara paihalaga haying leirage haiduna chaktu pijaraga tumhankhre. Thamamba ahingdu hawkhiduna nongpok chingkhaidagi ngangranaba numitna amamba pumnamakpu Maithiva pirage matagum khajik khajik thorakli khongli makhau tingna bilai tinganu lava ha ha laubana yenba lavagi mahut chinduna bak bak khonglakliwa nganu adugi makol tafda mikhu phamungdagi afing afai oina fanchongthai nakanda tumlamwa tombi adu mamit mana chap chap yunglaga longna fuk hawalaklaga napa thorai macha karino ha mikhu su pakhatna Kaidawrake moiba tapna ingna tawba haitro afing afai dongna nangko nang haisini tabidrabo nangi nganu lava sina khongise. Tombi amuksu tumina lei nganu lavana khongibadu taraga masi chathoktrari yaroi dore kadino mana mathau irei leitagai yen singsina tumina leiraga mitkhuna yare angang horani yam kana nganglanu makhoi chahidi yam lavani adubu kuina macha poktana leiramvadagi isorgi nongdamdagi angang nupa macha ama fangjavani chahi mari khakta ngairi imungdu yamnamak nunga yaifaba oidragasu awat apa leitana yamna harauta yamna leiva imungni asumna matai manaudu amana imungi thavu ingkhang loisili aduga amana pata chatnava loisili mikhu thavak loisina mui baba tabro angang simagi tuition mafamda thilamula o Tombina kaidawre numitse ayo kidawrene ai lu kaidawni mina amu kaithoga leiramni mitkhuna khoine angang sahana thilamo aisu chak siam thuna thonglaga kumla adoini machanupa uridu thoraklaga aidi achapo leidrikai chaloi ko haisini Tombina themlai hoine ichagi leithadoini ne lao tuition thengani mitkhuna yamna ne nachanung siu haidiko doctor yaunabadu kawganu urisu sugatlaga masi bet nupini asumna magi mathau chatkhibana chatki tawhubana adumak tawruka leiri tombisu patahi thauduna lakle sumlakpana magi lu thumlamba mafam du yoksilakle
ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯂꯨ ꯊꯨꯝꯃꯤꯕ ꯑꯗꯨꯋꯥꯏꯗ ꯂꯨꯗꯨ ꯆꯤꯡꯈꯠꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯇꯧꯔꯤꯕꯗꯨ ꯎꯔꯤ꯫ ꯇꯣꯝꯕꯤ ꯏꯟꯈꯠꯇꯅ ꯂꯥꯎꯔꯛꯏ, "ꯀꯅꯥꯅꯣ ꯃꯤꯒꯤ ꯂꯨ ꯀꯥꯏꯔꯤꯗꯣ? ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯦꯗꯅ!" ꯌꯥꯝ ꯊꯨꯅ ꯂꯨ ꯑꯗꯨꯒꯤ ꯃꯅꯥꯛ ꯊꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯅꯣꯡꯗꯝꯅꯤ, ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃ ꯂꯨꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯗꯨ ꯎꯕꯗ ꯉꯛꯅ "ꯀꯅꯥꯅꯣ?" ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯏꯁꯤꯡꯗ ꯐꯟ ꯆꯣꯡꯊꯈꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯤ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯈꯥꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯃꯁꯥꯗꯨ ꯑꯃꯨꯛꯁꯨ ꯅꯥꯟꯊꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ, "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯃꯤꯔ ꯂꯥꯏꯔꯅꯦ? ꯃꯀꯣꯛꯅ ꯃꯤꯒꯤ ꯃꯀꯣꯛ ꯄꯥꯟꯕ, ꯃꯁꯥꯅ ꯂꯤꯟ ꯑꯣꯏ ꯉꯥ ꯑꯣꯏ ꯇꯧꯕ, ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯑꯩꯕꯨ ꯃꯪꯂ ꯍꯥꯔ ꯇꯧꯔꯤꯁꯤꯕꯣ?" ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯌꯥ ꯊꯧꯕ ꯃꯆꯤꯟ ꯇꯨꯝꯕ ꯂꯣꯡꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯝꯇ ꯂꯩꯕ ꯎꯗ꯭ꯔꯕꯗ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯑꯃꯨꯛꯁꯨ ꯂꯨꯗꯨ ꯆꯪꯁꯤꯜꯂꯒ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯃꯅꯨꯡꯗ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯋꯥꯈꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯂꯧꯈꯠꯂꯒ ꯍꯤꯔꯨꯕꯥꯛꯇ ꯍꯥꯞꯄꯒ ꯍꯩꯗꯣꯛꯅꯕ ꯇꯧꯔꯛꯄꯗ ꯂꯤꯟ ꯈꯥꯔꯧ ꯍꯥꯇꯝ ꯃꯆꯥ ꯑꯃ ꯈꯨ ꯀꯥꯝꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ꯫ "ꯍꯥꯏ, ꯂꯤꯟꯅꯤꯅꯦ ꯁꯤꯗꯤ, ꯀꯃꯥꯏ ꯇꯧꯅꯤ?" ꯇꯣꯝꯕꯤ ꯉꯥꯁꯤꯡꯗꯨ ꯂꯧꯊꯣꯛꯇꯅ ꯊꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯇꯣꯞꯄ ꯂꯨꯁꯤꯡꯗꯨ ꯀꯥꯏꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯠꯈꯨꯁꯨ ꯃꯥꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯆꯥꯛꯇꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯒ ꯃꯥꯒꯤ ꯏꯪ ꯆꯤꯡꯅꯕ ꯀꯟꯅ ꯁꯦꯝꯂꯤ꯫ ꯇꯣꯝꯕꯤ ꯃꯁꯥꯗꯨ ꯅꯨꯡꯁꯨꯠ ꯅꯨꯡꯁꯥꯅꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ?" ꯃꯤꯠꯈꯨꯅ, "ꯏꯔꯥꯏꯅꯤ, ꯀꯩꯗꯧꯔꯒꯦ?" ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ, ꯑꯗꯨꯒ ꯇꯞꯅ ꯃꯥꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯎꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯂꯤꯔꯝꯃꯤ꯫ ꯃꯤꯠꯈꯨꯁꯨ ꯄꯥꯈꯠꯅ, "ꯑꯁꯦꯡꯕ ꯋꯥꯔꯅꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯅꯤ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ." ꯇꯣꯝꯕꯤꯅ, "ꯃꯥꯅꯤ, ꯑꯁꯦꯡꯕꯅꯤ. ꯑꯗꯣ ꯉꯥꯁꯤꯡꯁꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯥ, ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯟꯁꯤꯔꯥ?" ꯃꯤꯠꯈꯨꯗꯤ ꯉꯥ ꯃꯌꯥꯝꯗꯨ ꯂꯪꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯃꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯁꯤꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯗꯤ. ꯀꯗꯥꯏꯅꯣ ꯂꯨꯗꯣ ꯑꯩꯒꯤ ꯏꯟꯁꯤꯗ ꯍꯩꯗꯣꯔꯛꯑꯣ, ꯑꯗꯨꯒ ꯂꯤꯟꯗꯣ ꯊꯥꯗꯣꯛꯑꯒ ꯉꯥꯗꯨ ꯂꯧꯁꯤꯟꯕ ꯌꯥꯅꯤꯌꯦ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯄꯨꯟꯅ ꯂꯨꯗꯨ ꯍꯩꯗꯣꯛꯑꯒ ꯏꯟꯗ ꯍꯩꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯈꯔ ꯆꯤꯡꯈꯠꯂꯒ ꯂꯤꯟꯗꯨ ꯊꯣꯛꯅꯕ ꯊꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯅꯤ ꯅꯥꯀꯟꯗ ꯁꯣꯔꯣ ꯁꯣꯔ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯗ ꯌꯦꯡꯕꯗꯧꯅ ꯇꯧꯕ ꯇꯣꯝꯕꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ, ꯑꯗꯨꯕꯨ ꯐꯨꯝꯗꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯨꯝꯃꯒ ꯌꯦꯡꯕꯗꯧꯅ ꯇꯧꯕ ꯑꯗꯨ ꯇꯣꯝꯕꯤꯅ ꯎꯔꯦ꯫ ꯃꯈꯨꯠꯇ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯃꯥꯒꯤ ꯂꯣꯡꯗꯨ ꯄꯥꯏꯔꯒ ꯍꯤ ꯊꯧꯖꯤꯜꯂꯤ꯫ ꯃꯤꯠꯈꯨꯅ, "ꯃꯣꯏ ꯄꯥꯕ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯎꯗꯅ ꯏꯪꯈ꯭ꯔꯅꯤ." ꯇꯣꯝꯕꯤꯅ, "ꯍꯣꯏ, ꯆꯥꯒꯦ, ꯉꯥꯏꯈꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯝ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯅ ꯌꯧꯔꯛꯄꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯣꯝꯕꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯥꯅ ꯀꯩꯅ ꯃꯣꯡꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯂꯣꯡꯗꯨꯅ ꯆꯨꯞ ꯂꯥꯎꯅ ꯊꯤꯟꯊꯩ꯫ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗꯅꯤ ꯏ ꯀꯌꯥ ꯕ꯭ꯔꯨꯛ ꯕ꯭ꯔꯨꯛ ꯀꯥꯞꯊꯣꯔꯛꯏ꯫ ꯏꯁꯤꯡꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯥ ꯅꯤꯛꯅ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈꯤꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯈꯣꯟꯖꯦꯜ ꯂꯩꯊꯣꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯅ ꯊꯥꯖꯕ ꯂꯥꯏ ꯁꯣꯜꯂꯒ ꯍꯤꯗꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗꯅꯤ ꯇꯨꯡꯗꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯤꯟꯖꯥꯎ ꯑꯃꯅ ꯃꯥꯕꯨ ꯐꯠ ꯂꯥꯎꯅ ꯎꯝꯁꯤꯟꯈꯤ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯤꯠꯈꯨꯅ ꯂꯥꯎꯔꯛꯏ, "ꯃꯣꯏ ꯄꯥꯕ, ꯀꯩꯗꯧꯔꯦ?" ꯁꯣꯝꯗ ꯑꯃꯨꯛꯁꯨ ꯃꯤꯠꯈꯨꯅ ꯂꯤꯟꯗꯨ ꯆꯠꯂꯝꯃꯅꯤ ꯈꯟꯅ ꯏꯟꯗꯨ ꯈꯪꯁꯣꯟ ꯁꯣꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯏꯟꯗꯨ ꯌꯥꯝ ꯀꯟꯅ ꯂꯨꯝꯊꯔꯛꯈꯤ꯫ ꯃꯤꯠꯈꯨꯁꯨ ꯐꯨꯝꯗꯤ ꯃꯊꯛꯇꯨꯗ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯄꯒ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯁꯨꯝ ꯅꯝꯗꯨꯅ ꯆꯤꯡꯈꯠꯂꯛꯄꯗ ꯎꯔꯦ ꯉꯥ ꯀꯌꯥꯒꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯎꯔꯛꯏꯕ ꯑꯗꯨ꯫ ꯆꯤꯡꯂꯝꯂꯤꯕ ꯊꯧꯔꯤꯗꯨ ꯈꯪꯊꯥ ꯊꯥꯗꯒꯦ ꯇꯧꯕꯗ ꯇꯨꯡꯗꯒꯤ ꯊꯧꯔꯤꯗꯨ ꯇꯥꯞ ꯐꯥꯔꯛꯈꯤ, ꯑꯗꯨꯒ ꯆꯤꯡꯈꯠꯂꯛꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯤꯠꯈꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯏ꯫
ꯇꯣꯝꯕꯤꯅ ꯌꯥꯝ ꯀꯟꯅ ꯆꯤꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯄꯥꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯁꯤꯡꯗꯨ ꯃꯥꯒꯤ ꯈ꯭ꯋꯥꯡꯆꯦꯠꯇꯨꯅ ꯂꯧꯊꯣꯛꯑꯒ ꯇꯩꯊꯣꯛꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯅ ꯃꯤꯠꯈꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯏꯟꯗꯨ ꯁꯣꯟꯈꯠꯂꯤ꯫ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯧꯈꯠꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯃꯤꯠꯈꯨꯗ ꯌꯦꯡꯂꯛꯄꯗ ꯃꯤꯠꯈꯨ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯣꯏꯒꯤ ꯇꯧꯗꯨꯅ ꯐꯨꯝꯗꯤꯗ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯁꯨ ꯃꯤꯠꯈꯨꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯃꯤꯠꯈꯨ ꯐꯨꯝꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯄꯥꯈꯠꯅ "ꯀꯩꯅꯣ ꯉꯁꯤꯒꯤ ꯃꯇꯧꯁꯤꯕꯣ? ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯔꯝꯅ ꯏꯟꯁꯤꯗ ꯂꯩꯏꯕ?" ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯁꯤꯗꯤ? ꯃꯁꯥꯁꯤ ꯂꯥꯡꯉꯤꯅꯦ꯫ ꯇꯣꯝꯕꯤ ꯇꯧꯔꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯖꯗꯦ꯫ ꯃꯁꯥ ꯁꯣꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯀꯅꯥ ꯂꯩꯒꯦ? ꯃꯇꯥꯎ ꯉꯥꯆꯛ, ꯏꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ?" ꯃꯤꯠꯈꯨꯁꯨ ꯄꯥꯈꯠꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ "ꯅꯪ ꯀꯅꯥꯅꯣ?" ꯇꯣꯝꯕꯤꯅ ꯆꯪꯁꯤꯜꯂꯒ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯔꯣꯟ ꯇꯧꯅꯕꯗꯨ ꯎꯕꯗ ꯃꯤꯠꯈꯨ ꯁꯥꯎꯅ "ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤ ꯃꯣꯏ ꯄꯥꯕ? ꯑꯩ ꯑꯃ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯝꯅ" ꯍꯥꯏꯕꯗꯨ ꯇꯥꯃꯟꯗꯕꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯊꯨꯟꯗ ꯊꯤꯟꯗꯠꯂꯤ꯫ ꯇꯣꯝꯕꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗ ꯐꯟ ꯆꯣꯡꯊꯈꯤ꯫ ꯃꯤꯠꯈꯨ ꯉꯛꯅ "ꯃꯣꯏ ꯄꯥꯕ!" ꯑꯃꯨꯛꯁꯨ ꯃꯀꯣꯛꯇꯨ ꯏꯁꯤꯡꯗꯒꯤ ꯊꯤꯡꯒꯠꯂꯛꯑꯒ ꯂꯨꯝꯃꯒ ꯌꯦꯡꯉꯛꯏ꯫ ꯃꯤꯠꯈꯨꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯂꯣꯠꯇꯣꯏꯒꯤ ꯇꯧꯏ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅꯗꯤ ꯇꯣꯝꯕꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯇꯥꯛꯄꯅꯤ꯫ ꯇꯁꯦꯡꯅ ꯇꯣꯝꯕꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯂꯥꯏ ꯑꯃꯅ ꯇꯣꯝꯕꯤ ꯁꯥꯔꯒ ꯂꯥꯛꯏꯕ꯭ꯔꯥ ꯃꯗꯨ ꯑꯃ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ "ꯄꯄꯥ" ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯔꯣꯟ ꯈꯔ ꯂꯣꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯒ ꯅꯦꯅ ꯇꯥꯅ ꯐꯝꯊꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯀꯣꯛꯇ ꯊꯣꯛꯏꯕ ꯏꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯃꯤꯠꯈꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯃꯣꯏ ꯄꯥꯕ, ꯀꯃꯥꯏꯅ ꯁꯣꯛꯏꯅꯣ ꯏꯁꯤꯡꯁꯤꯕꯣ?" ꯇꯣꯝꯕꯤ ꯃꯤꯠꯈꯨꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯇꯞꯅ "ꯑꯩ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯂꯛꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯪ ꯀꯅꯥꯅꯣ? ꯀꯔꯝꯅ ꯑꯩꯒꯤ ꯏꯟꯁꯤꯗ ꯂꯛꯏꯕꯅꯣ? ꯑꯗꯨꯒ ꯅꯪꯒꯤ ꯅꯁꯥꯗ ꯂꯥꯡꯉꯤꯁꯤꯅ ꯀꯔꯤꯅꯣ?" ꯑꯃꯨꯛꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ "ꯑꯩꯗꯣ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯗꯨꯗ ꯏꯟꯁꯤꯗ ꯂꯛꯏꯅꯦ." ꯃꯤꯠꯈꯨꯅ "ꯀꯔꯤꯅꯣ ꯀꯅꯥꯝꯇ ꯂꯩꯇꯕꯒꯤꯕꯨ ꯏꯟꯗ ꯂꯛꯅꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕꯗꯨꯅ ꯀꯔꯤꯅꯣ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ "ꯅꯠꯇꯦ ꯅꯪꯕꯨ ꯐꯤꯂꯝꯒ ꯀꯨꯝꯕꯤꯔꯥ ꯍꯥꯏꯋꯥꯅꯤ, ꯁꯅꯥꯔ ꯀꯣꯇꯦꯛꯂꯥ ꯃꯌꯥꯝ ꯑꯃ ꯁꯤꯔꯗꯨꯅ." ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯞꯅ "ꯍꯣꯏ, ꯈꯔ ꯀꯨꯝꯁꯤꯔꯥꯅ ꯇꯧꯕꯅꯦ. ꯁꯅꯥ ꯑꯝꯇ ꯌꯥꯎꯗꯦ, ꯀꯣꯇꯦꯛ ꯉꯥꯛꯇꯅꯦ. ꯑꯗꯣ ꯏꯃꯥ, ꯃꯇꯝ ꯈꯔ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩꯒꯤ ꯃꯥꯃꯅ ꯑꯩꯕꯨ..." ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯁꯦꯝꯖꯤꯜꯂꯤꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯄꯪꯇꯝꯗ ꯇꯝꯃꯤ꯫ ꯃꯤꯠꯈꯨꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ "ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯈꯪꯉꯨꯀꯣ." ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯅ "ꯑꯩꯒꯤ ꯃꯤꯡ ꯄꯤꯛꯇ꯭ꯔꯨ ꯀꯧꯏ. ꯑꯩ ꯃꯇꯝ ꯈꯔ ꯏꯃꯥꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ." ꯃꯤꯠꯈꯨꯁꯨ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯒ ꯍꯣꯏꯁꯦ, ꯏꯆꯥꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯆꯠꯁꯤ. ꯅꯪꯒꯤ ꯅꯅꯥꯎ ꯑꯃꯁꯨ ꯂꯩꯔꯤꯀꯣ." ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯇꯣꯝꯕꯤꯗꯨ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯂꯒ "ꯑꯩ ꯀꯩꯗꯧꯈꯤꯒꯦ? ꯃꯤꯠꯀ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯅ ꯀꯩꯅꯣ?" ꯃꯤꯠꯈꯨꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯁꯥꯗ ꯁꯣꯛꯏꯗꯨ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ?" "ꯑꯣ, ꯑꯗꯨ ꯍꯥꯏꯈꯤꯕꯣꯏꯔꯦ. ꯑꯩ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯁꯠ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯄꯥꯡꯊꯣꯔꯛꯂꯒ "ꯀꯔꯤ ꯍꯥꯏꯕ? ꯀꯣꯛ ꯁꯣꯛꯄꯒꯤ ꯅꯤꯡꯁꯤꯡꯒꯦ ꯍꯥꯏꯕꯅꯤꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯠꯈꯨꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯃꯑꯣꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ, ꯉꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯉꯒ ꯂꯩ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ "ꯑꯣ, ꯑꯩꯗꯣ ꯀꯣꯛꯁꯤꯗ ꯎꯆꯦꯛ ꯑꯃ ꯂꯥꯛꯑꯒ ꯅꯨꯡꯅ ꯊꯣꯝꯂꯝꯃꯤꯅꯤ. ꯆꯪꯁꯤꯜꯂꯒ ꯃꯥꯅꯁꯨ ꯄꯪꯆꯤꯛꯇ ꯆꯤꯛꯏ." ꯃꯤꯠꯈꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ "ꯀꯔꯤ? ꯎꯆꯦꯛꯅ ꯅꯨꯡꯅ ꯊꯣꯝꯂꯝꯃꯤ ꯍꯥꯏꯕ?" ꯃꯤꯠꯈꯨꯁꯨ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯂꯝꯃꯤ꯫
Mitkuna Kari no moy papa yum da chattadana kadaidano Tombina Ha yum Oh yum kaidano Mitkulu tasegna Tombi du uvada pungaw hek ngawre Laitin oknaravra khanduna adumak leirami Mitkuna tak tak tuna lambi da laami lambi da mi mayam ama leirambaduna Tombi du mangak tu thangat tuna amuk tu udriba amagum yengli Pictrudi mayam adu kidana tumin adumak chatli Tombi tingkhatana laurae kainom leire asi hairaga angang macha amana cycle macha ama thawridu chensilaga si kaino angang duna cycle Tombi angang dudagi cycle adu mullaga makhongna in duna chatlami tu Tombi gi tawriba mataw aduda lambi da chatliba mayam du ngaktuna yengdi khara amasu Tombi bu ngawre hainari aduga khara amana kana nokli Mitku makutuna mathawaktu phuzaraga kaino tawriba tawsibo angang macha adugi mapa adu changsilaklaka hera ta Tombi karino hanu thangsida ngausinadana kai kandabda Pitruga mitkugana Tombi bu chinglaga purakpana makhoigi thongal yausilakle Pitrudi masadu kithi kirum tawraga sum changlakli Tombi di gyan mena matade Tanjadu da tulasibong adu uvata Tombi fanchung silaga uprang uplaga khoirami Ha Mahaprabhu nanaibu ngakpiyu soi kivilan kiva yaurasu nanaibu thaujan biduna Prabhu gi nakta hana dauna thambiyu kaidorage Mitkuna mai baba kaidorage nangbo laiga ugnarabo Pitru chingna khidra khana pakhatna Ima lai ugnabo edamni ngaktang leiraga phaginiye Asi hairaga Tombi gi mana du chikhallaga tapna Hai kaino tawridubo mina mu ikhoibo Tombi phuk hawalaga mikhuda mana kanano Mitku ngasi matausi karino khana kaino tawrisibo moi baba ai ne nangi nupi ne ai phau khangdrabo nang Tombi noklaga oh chumine mani nang aigi nupini Tanjadu da uridu thongalomdagi kana chensilai Mitku pakhatna kaidorage ima gi mani matung se ima da hayo Uri mamai kadu phunarubagi loina soaga Hawangi uchiman ba ngangdo mana thadlamabani Karigi nangdi kaidorage amuk Mana ingonda khana hore ine aina angang na phubidraga Uri Pitruda munna yenglaga Kanano masigi samphabi sina Mitkuna Hai cheche kaune karino masibo Uri do ipik khai Chanu hai Pitru kaksida cheche kaina Asi hairaga thawa sadana changkhe Somdana numidangi matamni hostel manungda makhoi hosteler mayamdu film yenghalami yengliba film adusu ataina lamde Spanish ki drama Money Heist serial duni angang singdu adu yenglaga huranbagi wakhal singda aduki matik interest leirami tasengna film du tawriwa mayam adu tasengna makhoina pangthokpa ngamgani ningjarami Henry Yamunna TV du yengli amuksu Mamitu khujilaga magi nakanda leiriva mamanava aniduda lona chirol tawrei ikoi India gi sel number gi machine cha mafam kaida leke wahidu tavda James ngakna kaino haise kaida leke haiwa James tapna Mumbai city da leikum tawbani mayam dagi khwaidagi pangwa Jonina ikoi Manipur gi paisa number gi machine leibro Henry na noi na fada hongso James na professor gumba aikoi gi ama leirwa ai huran ba ngamni bani pa Henry machin du faina noklaga ai leirisidi professor de Johnny na maya achowadu ihi hikalaga adudi aina Tokyo oini handakti Henry ka James ka yengnaraga hauna noklai Makoina nokpududa akoivida leiriba mayamdu loini yenglai Henry na kaidore aisi hero nate professor oina urira makoi warden duna
ꯀꯩꯗꯧꯔꯦ ꯁꯛ ꯐꯖꯕ ꯑꯍꯨꯝ ꯖꯣꯅꯤ ꯃꯌꯥ ꯑꯆꯧꯕ ꯑꯗꯨꯒ ꯁꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯅꯝꯕꯩ ꯃꯦꯆꯤꯟ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯨ ꯖꯣꯅꯤꯗ ꯌꯦꯡꯂꯒ ꯀꯟꯅ ꯅꯣꯛꯂꯛꯏ ꯋꯥꯔꯗꯦꯟꯗꯨꯅ ꯀꯔꯤꯕ ꯍꯩ ꯅꯈꯣꯏ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤ ꯌꯦꯡꯕ ꯅꯠꯇꯦ ꯅꯀꯣꯛꯁꯤꯡꯗꯨꯗ ꯍꯨꯔꯥꯟꯕꯩ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯖꯣꯅꯤꯅ ꯌꯥꯝ ꯀꯨꯞꯊꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯣꯏꯔꯥꯡꯗ ꯂꯩ ꯍꯥꯏꯅ ꯇꯥꯏ ꯋꯥꯔꯗꯦꯟꯗꯨ ꯁꯥꯎꯅ ꯃꯁꯤ ꯐꯤꯂꯝꯁꯤ ꯌꯦꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯆꯠꯂꯣ ꯇꯨꯝꯅꯔꯨꯔꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤ ꯇꯤꯚꯤꯗꯨ ꯃꯨꯊꯠꯈꯤ ꯑꯗꯨ ꯎꯕꯗ ꯍꯣꯁꯇꯦꯂꯔ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯁꯥꯎꯅꯔꯒ ꯆꯪꯈꯤꯔꯝꯃꯤ